Kuki sing na numit khudingi tongan-tongan ba mafamsingda attack chathare. Pawasi ngasi nungthil phongkiba pawnil khol pawse dagi lakhotjabane. Sugnu kadang ban amadi pukhaw Santipurda. Kuki khulai paibasingna bom amadi nongmai kapsinduna attack chatharak ba leptre. Sugnu da bom kaya yumlakta tasilakpadagi amangata kaya thokre. Haujiksu khunja kaya masa-masagi yumda leiba ngamdana lanjenare. Nahan ayuktagi hauna sugnu gi tongan-tongan ba mafamsingda bom amasung nongmai kapsinduna landarak pa leptre. Ngasi ayuksu nongmai kapsinduna landarak pa leptre. Adumoy na mag-security kangbuna Manipur River gi manakta sangsinduna ngaksenduna leibadagi. Nongmai kaptharak pagitsang khara watli haire. Adumoy na magkukising na ngarang numidang dagi ngasi ayuk fawbada. Bom amadi nongmai kapsilakpa aduda laikay adugi miyoysing amata sokapan yawkhide haire. Amaromda ngarang numidang pung 8:13 tarakpa matamda. Imphal West District ki Lamsang Police Station na kuanba. Kadang bandasu kuki khulay paibasing na bom ahum kapsinduna landarak re haire. Adumoy na magkhunjasing na handuna nongmai kapki haire. Thawdok adu mafam aduda drone ama pairamlaga ikan kanada na thabak adu chatharakibani haire.